asuk chawkraba singjamai sida Dr. Bikram thidoiba amana mo adu doctor do maming yam chatlamoida natrati nga saina phangani amaduna mo Dr. Tambaloida ngairibani aduni yam khangnaram kiroi phaudi yam phaubani mi amaduna mo phauramoi phauradi nga saina phangani itaimado mana su yengradi yadrajalo aina tamoda haipet haudo ubane tamona di vote loiraga haibane aduda aina ngasi adum kawrke haikrabani khangdi job nadana amuk phangdraga paisa extra pini haibudu aisu hoi haiduna laini nupa anidu nupa duna taklakpa lambi du romda makhut thinduna makhoi gari du thaujilaklami chumdi chumego ekhoina laise chummani kaino hauji hairi dudi chumdring chatlaga aduga oida amuk theaga chumdring aduda yeta amuk theaga chumdring chatlaga manga suba oi thangba thongal haidudi si oramni gaino haha doctor kaubabu ibani dang chatlasu adum phangi sibu tamona mi ahum mari chatlu kaina mi yamadi tamogi extra paisa do khaidok khaijin tawbada yam phangauroina aina nang khatang hawwane si doctor thibu kyam luba thabak noba horen paisa do ibani dang phangmana fatra kai garanaba mi yam hawrudana doctor kaubabu chumdi chumam mani ko sigi thongalse khangde changaga hangase makhoi ani su tapna koyeng yengduna changshila ami karinu khangde moi doctor si mi gamte yengbidrabo khangde kainu yunga si pat no ida doctor gi mayumbu sidi doctor lairaba maline amta hangune doctor hairaga amuko mi gi doctor natlamdadana sa sangi doctor oiramdana ne ko ngai khose amta hangkisi ho yumsibu mi kana lege yumsibu mi ga leibro ngai hak leiraga miyai chalabi mau ama thoklaklami mau aduna ibungo kana hangbano Dr. Bikram gi yumsibu Dr. Bikram au mane sidane kai tana sige ibungo doctor amta unajage na lakjabane o adudi somda kakhatpiro makhoi su khongup lokthokduna kakhalake tawbada mawaduna yani khongup ka yawje sanu hekta kakhatpiro somde hekta phambiyo nupa ani du famtharaga doctor masabu leibikibro aikhoi tamodi ngara ngaren chasalubagi diarrhea tawena phamungda pothariye nupa ani du ngaktuna yengnarami amana doctor su nazat oire mauduna kaino ne bungo doctor na naba yade haiba leibro ado tamo unabidoisi anaba yengbagiro au anaba yengbagine anabo budi adale hawe tanjadu da nupa ama khara miyai chalaba mabuka inoi duna fopchaunaba masaksu haijindana thiba yaba thiraba nupa ama stethoscope yalaga thoklaklami nupa duna ibungo kai tana se haibano anaba layeng bagi oiradi hayeng oina lao ko makhoi ani du chirol taunarami kaino asiro Dr. Bikram hairise masak sidi yam comedy tadro amaduna amuk tumin layu haiduna ingit tawraga doctor da amuk ngasi yengbidaba yadaba anabane yam serious oiba ado Dr. Bikram hairisi mani ne aini ne kaino iman mandrabo siga yalise udro kanano ngamdre hariduna nangla haiduna nupa amada onsinduna nati anabadu di yawjeraktri aikhoiga pulap chattawne kadi lamdano ne kayam serious oirino yam ngamdradi hospital da pukhatpa yadro tanjadu da doctor du mabuk nungairaktabagi sakfam olami pukse amuk tawre ai phau isa ngamdrine chatpai oiradi hayeng pharaga oina laagene ai yadre he manungda amukta changu kige Dr. Bikram du mamai mamit ngangsalaga hatu changkhre magi nupiduna noi tamo sisu masase iseng sengdri ngarang bot kinena sareng thongba mayam chasalubai noibu hayeng oina lake sula odana nupa aduna
asomgi anabadusu yam serious ni itaima atai atai nate hauji minister oiriba Romeo gi nupi ne election maya sida phanyam kuire phamungda kunduna leira ise aduda aikhoi tamo doctor si akhanana kaurujo na tharakpane nupi du ngakhiduna minister gi nupi du mathanta murum solami adudi paisa khare na phangbasu yai nupi aduna adudi soiduna chatminaro tamoga ko ai tamoda hairuge hairaga masu changkhirami hek changkhibaga makhoi anidu yengnaduna asi doctor si chumbu chumjalo amana amuk chumongani kaino phangi je pharabane somdana seli chasaluba mayamdu tumnaba haiduna champra mahi semduna leirami selina yadre ngasi ngaksam yori bema chakto anirak chabagi sidore wasalae matung manau to heba thabak na teko hairaga champra mahi du kut launa thakchelami sakhina mamauna tawribadu uraduna sakhi hoine haira do khara chasaluni nangbo aikhoisu adugi matamda haira yam charai sem nungado chaw machi oiba ngakta khalaga chagadabani ko seliga tresiga ingak yengnarami sakhi ngai khone ama sisu nara male hospital da chakhrine seli kaino haise aseng mairo ima tresi kaino ngasayukti kaisu taw hoda daine sakhi khangde sor honba nungaite haibra khangja laksa deda laikai mau kharaga magi manai asan biduga tawraga chatkibane aikhoi bungona hairamena nate nangi sibu tasengna oire haibro imabu bhamen amta tadrine Tracy ga seliga du amuksu haifet yengnaduna leirami Tracy iche gi se oira ani haibani ima phareda oibu oirani hairadia aidi isu kaido uningbana loirene hairamaga amuksu sakhidu ngang duna thokhirami seli kaino nangna imada duma hairudo hayengwa isoinaradi kamain tawdeba imadi panghada haraujabani Tracy aisu imana haraubaduda nungaitadana tawbane adoi chema asengbagi vote loiraga tamoga doctor amuktangdi yengthouko imase masuda sonduna leibase aisu nungaite seli aisu khalibane aisu sigida khanbada wakhalse laina ama oirabane imita icha uba phanglaroidra khanbada aigi wakhalse yam wai Tracy kaisu hena khaluno iche haujikti macha phangdaba mama amta leinadrabane doctor da dum yengtho mapan lamda chatlaga yengasu yengtho tanjaduda nupa amana mapandagi lawraklami itaima doctor lae he seli ga Tracy ga di pungak ngakre seli kaino haisibo aidi kamain tawdeba Tracy kanana kaurino sina kamain tawdoino se ije tumsanaro se seli khangde nangoina nage sunaro ai hogatlage Tracy ije se tummo aina kanda phamake seli famungda faijub chingkhatlaga tumkhre nupaduna doctor du pusalaga somda lengsen bio doctor somda seli da amuk itaima doctor lae Tracy ahanba Dr. Vikram gi masak ubada Seli da yengo haiduna nomlami Seli tapna laithorakpada Dr. Vikram hairaga Dr. du ubada gyan manglami Tracy ichima kedorage Dr. du su chancellor ami Tracy ichima se gyan takidre doctor ising puro ising khara thomsi ising thomnaduna laikannarami somdana doctor kauruba nupaduna sakhida ima tamo meeting chatkibade halaktribo halaktrine ngai hak leiraga halakpasu yare kaidaurage nangdi meeting ga chatrabo au tamona somda itaimagi doctor kauro ona singjamaida oina tharaba aduna adu oina chatleiraba ima sakhi haima doctor pura abone au ima doctor purae hauzik itaima bu yeng hauri
Somdana doctor duna Seligi BP on baloiraga. Doctor, BP di normal lay. Kai nungai trino hairo. Seli, ay kay sutaw di yarani. Doctor adum lengbi kro. Doctor, kay no ne. Isa nungai ti di hairaga kay sutaw di chakro na amo hairi sina. Seli, ay kay sutaw di yarani. Doctor, karatu na lengbi kro. Natrati parak tanarani. Kay no ne hai sibo. La o na yumdagi prap su kaubiraga. Anaba su yang handana amuk chakro hairi sibo. Tracy, kay no ne doctor, ichigi layna se matam laye. Hauziki di thoidokpa amta layzade. Anaba haura akanda oina amuk kauzara age. Doctor, hoi ne anaba khudingmak magi layong utpagi matam layne. Aduda mana nungai trise kay no hai banida. Tracy, layong se aikhoi su uthorak tradi hai bangam deba. Ado hauzikti layong lakiroi laaga haizarake doctor hanbiro aikhoi amuk kauzarake. Doctor, tamba ngamdaba layong adudi kari laina oizatno. Doctor du mana hairiba layong duda khangdaduna chamamnaduna wakhal khanduna leirami. Tanjaduda Romeo halakpagi makhon tarami. Tracy, Tamo meeting hal amale. Seliga Tracyga ngakna tawfam khangdabagum leirami. Mapanda wari sanabadu makhoisu kadagi tarami. Doctor kauruba nupaduna Romeo halakpaduda changsanduna. Tamo na haiba Dr. Bikramdo. Romeo, ha, aina haibado tawramaba natro noi. Aw tamo, itaimagi anaba yengnaba puzarabane. Hauzi itaimagi kada laibane. Romeo, ha, aina puramo hairaga puraiba. Mapanda adumna wari sanaribadu Tracyga Seliga di manakong thangatuna tarami. Doctor dudi magi mondrang amada Seligi lainadu kari oidoino haiduna khanduna leirami. Doctor na magi si kari laina oidoino hairaduna mathanta murum sonduna khanduna leirami. Seli, yarani doctor chatpiro aikhoi tamola aga nungairaroi. Tracyga Seliga tawfam khangamde haibaga tawbaga Romeo ifingna Seligi kada changlaklami. Doctor, Noi tamo lakpaga aina nangi anaba yengbaga kai mari lainage. Romeo, oh, Dr. Saheb, yam thuna amta lengbikro. Natradi kuithara adi bebhar kainarakpa yai. Seli khangprek khangduna pakhatpoi kayoi. Tamo, aina haibdo nati sidi. Romeo, Selida, nang domin layo. Dr. Saheb, anaba thibida wabiramani. Ai anaba mayam pizage. Sidai yam thuna lengbikro. Doctor, kay no ne aibu naba yengnaba kausu kauraga aidi nahan makai khangde aikhoi mantri sahib si sumain tawbro. Romeo, sumain tawbro kaina sumain tawdradi kamain tawdoi mange ha mi usitro rangi se. Doctor, Selida onsenduna kay no aikhoi mantri sahib si kokta khara tawbro aidi nahan kai khangde. Selidi Romeo da onsenduna Tamo, asinati haibani aina haibadudi. Selina hairibadu Romeo tadana. Yare, nang tumilayo. Doctor duda amuk onsenduna. Hauzik Seli se mapuroi balairabani khangaba. Adugumba wakal macha khanbado thado. Ai leiringai, aigi nupi kaisu nahaloi. Nang nataba doctor phatyam lei. Atopada yenghani. Lengbiro yare. Natradi khutso yaunarani. Kari wano ne hairisibu. Anaba yengo na supu bira aduga. Romeo, yare doctor, yam thuna lengbikro. Aduna songi afaba oigani. Doctor oiraga khara lemba tamna se. Bot mayani. Ai yumda lakpa mida khut thaningde. Yam lemna thokpikro amta. Dr. Bikram du mabuk nungai tabi amuk hawraklami. Mabuk paiduna khanglami. Mayam du mangonda loina ngakna yengnarami. Romeo, kaino amuk tawra isina. Doctor aduna kaino hainariba mayamsi aidi wakhalga loina mangene aibu nangadoi mandrene. Mabu kaubo chatluba nupaduna tamo doctor se diarrhea tawribane itaimagi anaba yengbagine haiduna ekhoina namdana purakpane. Romeo, cho amta puthokro cho swaida amuk mangchallamni nangda nangdragana ekhoigi duda changhalo sidadi thajala anu.
Nupaduna doctor du putho aga thokirami. Romeo angakpani hai Puram mo hairaga sida anaba yenghanba purakwane ai nang asi sauraktana mi oina hatni ko vote ka loina tokthok doine Sally as yare se tamo tokpiro ba Romeo nangsu ne khangaba layengoi hairam da ngairi aduga nupa asina layenge haibadai pangthada naga tawri ama sisu noi tamo lakpaga nangi anaba yengbaga kari mari leinage kaina vote maya oiramdadi khanggadabani Nasaina Romeo ki khutta loirabane aine yam nga idi phuram mo hairamaga puraga lakpasine moida sinaba thabak sidine Sally as tamo se yareba hojiki bikram dudi ai imana pokpade uzadriba aina haibado natteba Romeo yare nang masu bikram ana yam palakano ngasi haiba numisidagi magi mamingdo hek palakpata kaidoge yengo Manipur da lairiba bikram kauba kai amta lemna tharo Somdana doctor kauruba nupa aniduna doctor du amuk themduna puthora ami Doctor warobinu ko tamo se maching ama tawbane yam thuna lengbikro Doctor kari no da ibungo kausu kaubiraga na aduna laibiriba aibu namdana kaubiraga aduga hojikna lengo dia paisa su pidri As doctor warobi yadeba hayeng ko na amuk yengbiroba itay mana ngaiduna leiramani Kari no ibungo aigi ayengman paisa su pidri ne kona election loiraga lakpiro doctor Doctor aduna adudi kaida yadoi no da ibungo As doctor yada tawrine Doctor dubu makhoina gate tamna puthoraklami Doctor aduna Minister gi imung ne hairaga sidi yaroida hayeng pawda loina hapa uro Nupa amana doctor duna adumna hairakpaduda masu tawfam khangdaduna magi pocket tagi ayawba paisa khara puthoraktuna doctor duda piraga se si oredi yarani da chatkrose amta doctor kaino ne noina su kaurakaga kamaina amo noina thilloidro paisa satorakpa nupa duna amuksu pocket tagi achoiba khara satoraktuna auto dara kaino hallo doctor saurano se sina bhara oiro Hairaga nupa ani duna doctor du chathan khina ba hairamaga makhoi ani su changlak-lami Somdana Sakhi kadai no doctor la e haibadubo Romeo kai dei doctor no ima doctor ga loina kawraga tankreda Sakhi karigi no haibani da Nupa ani dusu doctor chathan khraga changlak-lami nupa amana tamo doctor do chathan khrabane Romeo doctor chathan khibaga lairi noi ani swaida amta law noi ani na kadai dagi doctor no purai do nupa amana mu kaino tamo doctor Bikram pura o itai mama sangam dabagi hairi dudi Romeo oh aina doctor Bikram pura o haieba nupa amana mu tamo na pura o hairi dudi adugi aikhoi su pujarakpane aduga kai tamo na dhap amuk tawbiroi no tamo aikhoi na themaga thadokhrabane Charge su aikhoina pigre Romeo kaigi charge noidia aina haibadi mayum leifam khangdo u vote loibaga thindasi hairaga noina puraga laini ne nupa amaduna mu adubu kaigi no ba tamo kaigi phudoino Romeo maram lai nupa amana ado tamo na sengna phajana hairadi kaishu tawroidaba Romeo yare bungo noida sinaba thabaksima kainom hekta tawi ai matung manau noida hairaroi Sakhi karino noina ngangnari mayamdu ai koka loina ngaureda kana phubagi noi bungo hai adumaina tawganu ko election maya sida khatna jainaba tawganu Sally tamo yareba as aidi arem thokki haijarame Dr. Bikram haiba loidringai Romeo na aina pangano haiba natro nangchwa nang yarakano makha tabadi aina phanaba singe Romeo su thokirami Sakhi kari matawnu aigi ichanupa sina tawrisina asumna tawbudi ai imana pokpadai thengnaraktri haina tanaba ama yade kanagi doctor gi wari no noina sanari duna Tracy kaisumna te da ima hojik sidala amba doctor do adu kaurokpe wari ni da tamona doctor do kaurokpa ki sauriba Sakhi karigi madia
Tracy, Doctor do Tamo ga hanadai yanadaba lay male. Adugi Tamo na puru choharaga moina sida puraga lakpududa Tamo na sauri zani dana. Sakhi, Vishnu, hauji pu khatna chainabagi matam laba. Election na hayeng hangchita ngaira kansida hauji pu khatna chainaba matam laba. Sakhi machinda nganga ga thokirami. Sally ga Tracy ga sor sang na hondokjarami. Tracy, iche ma kamdawe. Sally, ai ne ko, ai nabaga loina phasarage ko. Somdana Kelin ga maipakpi ga mau kharaga su halaklami. Romeo Kelin hoi lakpa ubadagi changsala ami maipakpi na Kelin bu magi ka tamna pusanbirami. Romeo, itaima doctor na kay hairage. Ay di ikaabu kaurure hospital la laki tawbani. Mau amana kay sutaw deda hala asidi. Anaba kay sumlayram deda. Ultrasound ga loy na yeng thora e. Kayem talayte hay anaba di. Ado, doctor na toksanaba mali hayre e nangi nupise. Kari mana hospital yauraga hayrakpadubu kok su ngawi, puk su nai, sor honba su nungaite, tabak su sai, tuk su lawi, puk su lengi, kok su chii, khong khut su nai ye. Magi anaba sidi doctor du phau gyan mangkre. Doctor du tokpam khangdadana ultrasound CT scan loina laurabani, normal ni. Mana sum nai hai lebaduda doctor duna adudi ibema matam ngairuro haira ini. Nangi nupi yai mase handaki matang sida sidoira ama tawre he bungo. Romeo, nasanaba. Oh, hidakti tharakpa natro itaima. Tharakpani. Mana pairongani. Wadi hai phet wai koi bungo. Nang saudi saurakanu. Nangi nupi yai maga chatminabase. Phone sina lakibasina. Romeo, oh, ay gyan tare itaima. Itaima hoiga chatminaruba yam nungaizare. Ngasidi nasanaba mi khangnidana. Mawaduna ngai khoi bungo phinganu. Aseng manaramba oibasu yai. Doctor duna hairakpado itaima hoisu tambani. Ngai ko selidi khara pharabo. Romeo, oh, khara phare itaima. Mawaduna akhoi su magi anaba hangba amta change khanba hekta ngamdaba haujik changu sira khangde ne. Romeo, yani itaima adum changbiyo magi kada leibane. Ai asomda amta changuge. Somdana Kelindi mayagi higatuna phone da wari saduna leirami. Kelin, oh, vote maya sidadi loina ningsinga ani. Ai sukhangida. Nang adumaina nupa mandabdo torakano haiba. Romeo Kelin gi kada sat launa changsalami. Kelin Romeo ubada khangprek khanglami. Phone du sat thamki. Kelin famduna lairambadu sat hiptharami. Romeo Kelin na tawriba tatu khangduna. Hidaka charaba nangbo. Kelin, chadri Tamo. Ngaihak lairaga chagi tawbanida. Romeo, kaigino he? Haujik chasalo. Kadaino? Doctor gi prescription do. Ay angang tharaga lehaluge. Kelin, yani Tamo. Ay horen lehaluge. Romeo, yaroine pira une. Kelin, doctor na irakpa chedu Romeo da pirami. Romeo, Tomba, noy kana lay. Ngaihak lairaga nupa ama changlaklami. Nupa aduna, Tamo kay takpigadaba. Noy kananom ta sige hidak singse pharmacy de layrucho. Kitang thuna, naitay mayay magine, kuirakano. Somdana Kelin mihun suramde. Nupa aduna, pani Tamo. Romeo, se, paisa se dalay re. Hoy Tamo, ay layzaruge. Nupa adu su thokre. Romeo, nang suna salakpa, nache sunaba, ay bukay dawdoy no khangzalaktreba. Kelin, machin kalap. Sibo ay nanage na nabro. Romeo, Kelin ibema, nang nasadi haipet nga mamoybu, nachin di haipeti kalihe. Nang ga seliga manadaba yam nalay. Kelin, ho ay budit chinganbi, taungambi ne. Vote ki campaign gumba chatlamday, meeting gumba chatlamday dana, hanu hanti kharaga unaramday. Awaba mayam sina ay galoy na thengnahan ba neba. Aduga chinganbi su tahan ba. Aduga iche noy anina kada chak ina do na laybado. Ay su khangoy da ba ningbra. Romeo, ado kay dawrage.
Nachese masa ngamdabai seba tawbibane adubu kayam kaigeba. Kellen Aisu isa ngamdre seba tawbiro. Romeo tawdora sidi hidak leiba thakra sidi aine hidaka inbidoi sidi. Romeo mapukningda khalami. Nungaini nang nasanna bravo.